ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯂꯥꯟꯕꯨꯗꯤ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯈꯪꯗꯦ ꯑꯗꯒꯤ ꯂꯥꯟꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯂꯩꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯆꯥꯁꯨ ꯑꯅꯤ ꯁꯨꯔꯦ ꯑꯗꯒꯤ ꯑꯋꯥꯕꯗꯨꯅ ꯄꯤꯛꯊꯜꯂꯛꯄꯅꯤꯅ ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯋꯥꯠꯄꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯁꯨꯖꯒꯦ ꯅꯣꯝꯖꯒꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯗꯧꯕꯗꯧꯅꯣ ꯍꯤꯡꯉꯨꯕꯒꯦꯅ ꯑꯩ ꯈꯜꯂꯛꯄꯗꯒꯤ ꯁꯤ ꯇꯧꯈꯤꯕꯅꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯨꯡꯗꯗꯤ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦꯕꯨꯗꯤ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕꯤꯕ ꯌꯥꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯣ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯋꯥꯠꯄꯅ ꯃꯈꯜ ꯑꯃꯅꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯗꯦ ꯑꯉꯥꯡꯁꯨ ꯑꯅꯤ ꯁꯨꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯛꯄꯗ ꯑꯩ ꯐꯦꯃꯤꯂꯤꯁꯤꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯔꯛꯑꯦ ꯑꯗꯨ ꯑꯩ ꯍꯤꯡꯉꯨꯕꯩ ꯀꯩꯗꯧꯕꯗꯧꯅꯣ ꯍꯥꯏꯅ ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦꯅ ꯑꯩ ꯈꯟꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯤꯁꯨ ꯃꯣꯏꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯀꯩ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯟꯖꯩ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯆꯍꯤꯁꯤꯃ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯁꯔꯀꯥꯔꯅ ꯄꯤꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯤꯖꯩ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗꯦ ꯆꯦꯡ ꯍꯋꯥꯏ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯅ ꯄꯤ ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏ ꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯂꯧꯈꯥꯛꯂꯣꯟꯅ ꯍꯤꯞꯄꯒ ꯁꯤꯗꯣꯛꯁꯤꯔꯥ ꯁꯤꯗꯣꯛꯑ ꯐꯔꯦꯗ ꯂꯤꯇꯤꯟꯒꯤ ꯍꯤꯗꯥꯛ ꯃꯅꯝ ꯅꯝꯗꯅꯕ ꯊꯝꯕꯁꯤ ꯑꯁꯤ ꯑꯗꯨꯝ ꯊꯛꯆꯜꯂꯒ ꯁꯤꯗꯣꯛꯑꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞ ꯌꯥꯎꯋꯦꯕ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯎꯅꯕꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯅꯠꯇꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯃꯃꯥꯟꯅꯕ ꯇꯤꯟꯅꯗꯕꯁꯨ ꯌꯥꯗꯦ ꯆꯠꯂꯤ ꯅꯣꯝꯃꯤ ꯃꯃꯥꯟꯅꯕꯅ ꯇꯧꯔꯤ ꯈꯣꯠꯂꯤꯁꯤꯗꯤ ꯃꯤꯅꯗꯤ ꯎꯏꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯕꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯁꯨ ꯂꯩꯇꯕ ꯌꯥꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯕꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯇꯨꯝꯗꯕꯒꯤ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯗꯨꯗ ꯏꯆꯥꯁꯤꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯑꯩ ꯇꯥꯕꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯜꯍꯧꯕꯅꯤ